ꯈꯨꯡꯒꯪ ꯑꯃꯗ ꯂꯂꯤꯇꯥ ꯑꯃꯗꯤ ꯃꯥꯡꯒꯣꯜ ꯆꯥꯎ ꯍꯥꯏꯅ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯅꯦ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯨꯈꯤꯒꯦ, ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯨꯀꯣ ꯏꯃꯥ꯫ ꯑꯩꯅꯦ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯂꯦ ꯏꯃꯥ, ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯉꯝꯃꯨꯀꯣ꯫ ꯑꯩ ꯆꯠꯂꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯏꯆꯥꯅꯤꯗꯀꯣ꯫ ꯍꯩ ꯇꯨꯁꯟꯒꯅꯤꯅꯦꯍꯦ ꯅꯪꯕꯨ, ꯇꯞꯅ ꯇꯞꯅ ꯆꯠꯂꯨꯅꯦ, ꯀꯌꯥꯇ ꯌꯥꯡꯅ ꯆꯦꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤꯅꯦ꯫ ꯃꯣꯏ ꯕꯕꯥꯁꯨꯅꯦ ꯌꯥꯔꯗꯤꯅꯦ ꯑꯁꯨꯃꯟꯗꯣ ꯈꯔ ꯂꯧꯁꯤꯟꯕꯤꯔꯛꯑꯣ, ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯊꯕꯛꯅꯦ ꯑꯩꯅ ꯁꯨꯔꯤꯕꯁꯦ, ꯄꯩꯁꯥꯗꯤ ꯑꯃꯠꯇꯁꯨ ꯄꯨꯁꯜꯂꯛꯇꯦ ꯇꯧꯔꯤꯕ, ꯑꯁꯣꯝꯗꯅꯦ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯋꯥꯠꯂꯤ, ꯆꯦꯡꯗꯨꯁꯨꯅꯦ ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯑꯣꯛꯑꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯗꯤꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ, ꯌꯥꯔꯗꯤ ꯄꯩꯁꯥꯗꯣ ꯈꯔ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣ ꯊꯕꯛꯇꯤ ꯁꯨꯔꯒ ꯑꯁꯨꯃꯟꯗꯤ ꯑꯃꯠꯇ ꯐꯪꯗꯦꯁꯤꯕꯨ, ꯅꯣꯏꯒꯤꯅꯦ ꯊꯕꯛ ꯁꯨꯕ ꯅꯤꯄꯥꯗꯣ ꯀꯔꯝꯕ ꯅꯤꯄꯥꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯨꯅꯦ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ, ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯨꯔꯕꯗꯤ ꯑꯃꯨꯛ ꯈꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ, ꯏꯁꯥꯁꯤꯁꯨ ꯍꯥꯟꯅꯗꯧꯅ ꯑꯀꯟꯕ ꯁꯨꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯕ꯫ ꯐꯔꯦ, ꯑꯩꯅꯦ ꯑꯁꯨꯃꯟꯗꯣ ꯌꯥꯔꯒꯅꯦ ꯈꯔ ꯄꯨꯔꯒ ꯂꯥꯛꯀꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯊꯣꯛꯄ ꯊꯣꯛꯄ ꯑꯃ ꯇꯧꯔꯝꯃꯣ, ꯑꯗꯣ ꯅꯆꯥꯅꯤꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯗꯤ ꯊꯣꯡꯅꯕꯒꯤ ꯇꯧꯍꯦ ꯃꯃꯥ꯫ ꯑꯩꯅꯦ ꯊꯕꯛ ꯁꯨꯐꯝꯗ ꯑꯝꯇꯪ ꯆꯠꯂꯨꯈꯤꯒꯦ, ꯌꯥꯔꯒꯅꯦ ꯄꯩꯁꯥꯗꯣ ꯄꯨꯔꯒ ꯂꯥꯛꯅꯕꯒꯤ ꯇꯧꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯋꯥꯠꯄ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯧꯔꯣ, ꯑꯩꯁꯨꯅꯦ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯨꯒꯦꯍꯦ ꯃꯃꯥ꯫ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯔꯤꯁꯤꯕꯣ, ꯏꯆꯥ ꯅꯤꯄꯥꯅ ꯑꯁꯣꯝꯗꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯨ ꯍꯥꯏ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯇꯧꯒꯗꯧꯔꯤ ꯎꯄꯥꯏꯁꯤꯕꯣ? ꯆꯥꯛꯇꯤ ꯊꯣꯡꯅ ꯂꯣꯏꯔꯦ, ꯏꯟꯁꯥꯡꯁꯦ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯥ ꯅꯤꯄꯥꯁꯤꯅꯅꯦ ꯆꯥꯕꯗ ꯂꯧꯊꯤꯒꯜꯂꯤꯕ, ꯑꯍꯥꯎꯕ ꯅꯠꯇꯗꯤ ꯆꯥꯅꯤꯡꯗꯦ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯔꯤꯁꯤꯕꯣ? ꯃꯣꯏ ꯕꯕꯥꯁꯨ ꯅꯥꯔꯨꯕꯗꯒꯤ ꯍꯥꯟꯅꯗꯧꯅ ꯑꯀꯟꯕ ꯊꯕꯛꯇꯣ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯗꯨꯀꯥꯟꯗ ꯑꯝꯇꯪ ꯆꯠꯂꯒꯅꯦ ꯁꯣꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯇꯣꯝꯄꯣꯛ, ꯑꯥꯂꯨ ꯀꯤꯂꯣ ꯑꯃꯇꯪꯒ ꯌꯦꯔꯨꯝ ꯑꯥꯂꯤ ꯑꯃꯇꯪꯒ ꯄꯤꯌꯨꯍꯦ, ꯄꯩꯁꯥꯗꯣ ꯀꯣꯟꯅ ꯄꯤꯒꯦ, ꯑꯩꯅꯦ ꯄꯣꯠ ꯆꯩ ꯈꯔ ꯁꯣꯠꯇꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ꯫ ꯏꯇꯩꯃꯗꯤ ꯍꯟꯗꯛ ꯌꯥꯝꯅ ꯋꯥꯔꯦꯍꯦ, ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ꯫ ꯏꯇꯩꯃꯅꯦ ꯄꯩꯁꯥꯅꯦ ꯂꯩꯔꯀꯥꯟꯗ ꯅꯪꯒꯤ ꯗꯨꯀꯥꯟꯒꯤ ꯍꯤꯁꯥꯞꯁꯤꯡꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯧꯒꯦ꯫ ꯀꯗꯥꯏꯗꯩꯅꯣ ꯏꯇꯩꯃ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯍꯦꯛ ꯇꯧꯕꯒ ꯅꯣꯏꯒꯤꯅꯦ ꯄꯩꯁꯥ ꯁꯣꯠꯄꯁꯦ ꯇꯧꯔꯅꯨ, ꯅꯍꯥꯟꯇꯁꯨꯅꯦ ꯇꯥꯗꯣꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯂꯧꯈꯤꯕꯅꯤ, ꯑꯗꯨꯒꯤ ꯄꯩꯁꯥꯁꯨ ꯄꯤꯔꯛꯇ꯭ꯔꯤ, ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯍꯥꯟꯅꯅꯦ ꯁꯦꯡꯗꯣꯛꯈꯣ, ꯑꯗꯨꯒ ꯄꯣꯠꯆꯩ ꯀꯣꯟꯅ ꯂꯧꯋꯣ꯫ ꯅꯣꯏꯅ ꯑꯗꯨꯝꯅ ꯁꯣꯠꯂꯕꯗꯤ ꯑꯩꯅ ꯈꯔ ꯐꯝꯖꯔꯤꯕ ꯗꯨꯀꯥꯟꯁꯦ ꯃꯨꯠꯄ ꯇꯥꯕꯅꯤ, ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯏꯇꯩꯃꯁꯨ ꯈꯔ ꯈꯪꯉꯨ ꯀꯩꯅꯣ꯫ ꯑꯗꯨꯝꯅ ꯁꯣꯠ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯌꯥꯗꯤ ꯄꯨꯊꯔꯦ, ꯉꯝꯃꯣꯏ ꯏꯇꯩꯃ, ꯑꯩꯅꯦ ꯁꯣꯠꯄꯒ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯁꯥꯎꯅꯨ ꯏꯇꯩꯃ, ꯍꯥꯟꯅꯒꯤ ꯄꯩꯁꯥ ꯕꯥꯀꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂꯒ ꯀꯣꯟꯅꯅꯦ ꯄꯣꯠꯆꯩꯗꯣ ꯂꯧꯋꯣ꯫ ꯍꯩꯇꯣꯝꯄꯣꯛ, ꯃꯤ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤꯀꯣ, ꯑꯩꯁꯨ ꯍꯥꯏꯅꯤꯡꯄꯣꯠꯇꯦꯅꯦꯍꯦ, ꯑꯗꯨꯕꯨꯅꯦ ꯋꯥꯃꯟꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯄꯤꯔꯣꯏ ꯍꯥꯏꯕꯅꯤꯅ ꯏꯇꯩꯃ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯣ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯅꯁꯨ ꯉꯥꯡꯒꯅꯨ, ꯃꯤ ꯍꯥꯏꯕꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯄꯣꯠꯇꯦ꯫ ꯐꯔꯦ, ꯏꯇꯩꯃꯅꯦ ꯆꯠꯂꯒꯦꯀꯣ꯫ ꯄꯩꯁꯥꯗꯤ ꯄꯤꯊꯣꯛꯀꯅꯤ ꯈꯪꯗꯦ, ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗꯗꯤ ꯀꯌꯥ ꯆꯥꯎꯅ ꯉꯥꯡꯉꯤꯕ, ꯊꯣꯛꯅ ꯁꯛꯇꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏꯅ ꯇꯧꯒꯗꯣꯔꯤꯁꯤꯕꯣ? ꯏꯆꯥ ꯅꯤꯄꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯔꯅꯤ, ꯏꯟꯁꯥꯡꯗꯣ ꯍꯥꯎꯏꯒ ꯍꯥꯎꯇꯦ ꯀꯥꯏꯅ ꯇꯧꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯀꯥꯟꯅꯗꯦꯗ, ꯏꯪꯈꯣꯜꯗ ꯍꯧꯕꯅꯦ ꯄꯥꯡꯈꯣꯛꯇꯣ ꯈꯔ ꯍꯦꯛ ꯂꯦꯜꯂꯨꯔꯒꯦ, ꯍꯩꯅꯥ ꯈꯔ ꯊꯥꯛꯆꯤꯜꯂꯒꯅꯦ, ꯉꯥꯔꯤ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯉꯒꯦ꯫ ꯏꯃꯥꯎ, ꯑꯣ ꯏꯃꯥꯎ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩꯅ ꯍꯥꯏꯕ ꯏꯟꯁꯥꯡꯗꯣ ꯊꯣꯡꯉꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯂꯣ ꯏꯃꯥ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕꯗꯣ ꯑꯗꯨ ꯊꯣꯡꯉꯤ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏ ꯈꯥꯏꯗꯣꯔꯛꯂꯣ, ꯑꯩꯅꯦ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯇꯣꯔꯤꯅꯤ꯫ ꯑꯕꯨꯡꯉꯣ, ꯑꯗꯨꯝꯅꯅꯦ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯔ ꯆꯪꯉꯛꯀꯅꯨꯅꯦ ꯅꯪꯕꯣ, ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯁꯨ ꯅꯪ ꯑꯗꯨꯝ ꯇꯧꯔꯤꯅꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯇꯞꯅ ꯏꯪꯅ ꯋꯥꯗꯣ ꯉꯥꯡꯕ ꯇꯝꯃꯨꯅꯦ ꯅꯪꯕꯣ, ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦꯅꯦꯍꯦ꯫ ꯆꯠꯂꯣ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯣ, ꯃꯣꯠꯄꯅ ꯁꯥꯟꯅꯔꯨꯕꯒꯤ꯫ ꯆꯥꯛꯇꯣ ꯏꯃꯥ ꯈꯥꯏꯗꯣꯛꯂꯝꯂꯒꯦ,
ꯑꯗꯨꯝꯅ ꯆꯃꯣꯠ ꯆꯃꯣꯠ ꯆꯥꯕ ꯍꯧꯅꯗꯦꯅꯤ ꯅꯪꯕꯨ ꯑꯗꯨꯝꯅꯅꯦ ꯈꯨꯠ ꯁꯥ ꯍꯥꯝꯗ꯭ꯔꯕꯗꯤ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥꯅꯦ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯂꯝꯂꯒꯦ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯔꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯛꯎ ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯁ ꯑꯗꯨꯝ ꯆꯥꯔꯒꯦꯕ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯆꯥꯛꯇꯣ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯨ ꯍꯩ ꯑꯗꯨꯝꯅ ꯃꯣꯠꯅ ꯆꯥꯒꯅꯨ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯨ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯇꯅ ꯆꯥꯔꯕꯗꯤꯅꯦ ꯅꯈꯨꯠꯇꯒꯤꯅꯦ ꯃꯍꯤꯛ ꯃꯇꯥꯗꯨꯅꯅꯦ ꯅꯕꯨꯛꯇ ꯆꯪꯈ꯭ꯔꯕꯗꯤ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯈꯨꯠ ꯅꯁꯥ ꯁꯦꯡꯅꯅꯦ ꯁꯥꯄꯣꯟꯅ ꯇꯧꯅ ꯍꯥꯝꯗꯣꯔꯣ ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯇꯅ ꯊꯝꯂꯝꯂꯕꯅꯤ ꯃꯅꯤꯡꯗ ꯐꯖꯅ ꯁꯦꯡꯅ ꯍꯥꯝꯗꯣꯔꯣ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯈꯣꯡꯗꯣ ꯐꯖꯅ ꯍꯥꯝꯗꯣꯛꯑꯒꯅꯦ ꯆꯪꯉꯣ ꯑꯗꯨꯒꯅꯦ ꯆꯥꯛꯇꯣ ꯆꯥꯔꯣꯅꯦ ꯅꯪꯕꯨ ꯈꯔ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯔꯕ ꯌꯦꯡꯉꯨ ꯏꯃꯥ ꯈꯣꯡ ꯈꯨꯠꯁꯦ ꯐꯖꯔꯕꯣ ꯑꯗꯣ ꯆꯥꯛꯇꯣ ꯈꯥꯏꯗꯣꯔꯛꯂꯣ ꯀꯗꯥꯏ ꯆꯥꯛꯇꯣ ꯆꯥꯔꯒꯦ ꯏꯃꯥ ꯐꯖꯔꯕꯤ ꯌꯦꯡꯉꯨ ꯈꯨꯠ ꯁꯥꯒꯁꯦ ꯂꯣꯏꯅ ꯁꯦꯡꯉꯕꯅꯤ ꯑꯗꯨꯅꯤꯗꯅ ꯑꯗꯨꯝꯅꯅꯦ ꯇꯔꯨ ꯇꯔꯨꯅꯅꯦ ꯂꯩꯕ ꯇꯝꯃꯨ ꯐꯔꯦ ꯐꯔꯦ ꯏꯃꯥꯅꯦ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯂꯨꯈꯤꯒꯦꯀꯣ ꯅꯪꯅꯦ ꯐꯝꯂꯝꯃꯨ ꯉꯥꯏꯍꯥꯛꯇꯪ ꯑꯁ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯏꯃꯥ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯑꯩ ꯇꯨꯀꯠꯆꯩ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯁꯤꯕꯣ ꯍꯦ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨ ꯇꯧꯍꯩꯗꯦꯅꯦꯍꯦ ꯆꯥꯅꯕ ꯄꯣꯠꯇꯅꯦ ꯑꯗꯨꯝꯅ ꯆꯩꯒꯅꯨ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯌꯦꯟꯁꯥꯡꯁꯦ ꯄꯥꯡꯈꯣꯛ ꯆꯝꯊꯣꯡꯅꯤ ꯏꯃꯥꯅꯅꯦ ꯉꯥꯔꯤ ꯊꯛꯑꯒ ꯍꯥꯎꯅ ꯊꯣꯡꯉꯤꯕꯅꯤ ꯆꯥꯁꯤꯗꯤ ꯄꯥꯡꯈꯣꯛ ꯆꯝꯊꯣꯡ ꯆꯥꯕ ꯐꯕꯅꯤꯅꯦ ꯅꯪ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩꯅꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯝꯃꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯄꯥꯡꯈꯣꯛ ꯆꯝꯊꯣꯡ ꯇꯧꯔꯝꯃꯤꯁꯤꯕꯣ ꯑꯩ ꯆꯥꯗꯦ ꯍꯥꯏꯕꯗꯣ ꯏꯃꯥ ꯈꯪꯉꯤꯕ ꯅꯠꯇ꯭ꯔో ꯃꯤ ꯏꯃꯥꯟꯅꯕꯒꯤ ꯏꯟꯁꯥꯡꯗꯤ ꯀꯌꯥꯝ ꯍꯥꯎꯅ ꯃꯃꯥꯅ ꯊꯣꯡꯍꯧꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯟꯁꯥꯡꯁꯦ ꯎꯕꯗ ꯑꯩ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯅ ꯅꯪꯅ ꯑꯗꯨꯝ ꯁꯤ ꯌꯦꯟꯁꯥꯡ ꯊꯣꯡꯉꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯏꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯏꯃꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯣꯏꯒꯤꯅꯦ ꯅꯃꯥꯟꯅꯕꯅ ꯆꯥꯔꯤꯕ ꯏꯟꯁꯥꯡꯗꯨꯗꯤꯅꯦ ꯃꯆꯤꯟꯇꯅꯤ ꯍꯥꯎꯔꯤꯕ ꯏꯁꯥꯗ ꯀꯔꯤꯝꯇ ꯀꯥꯟꯅꯄꯣꯠꯇꯦ ꯌꯦꯡꯉꯨ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅꯅꯦ ꯑꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯆꯥꯔꯒꯅꯤ ꯌꯦꯛꯅꯕ ꯀꯌꯥꯒꯅꯦ ꯃꯥꯌꯣꯛꯅꯔꯤꯕꯗꯣ ꯈꯪꯉꯕꯣ ꯑꯩꯅꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣꯕ ꯑꯁꯨꯛ ꯍꯥꯎꯇꯕ ꯌꯦꯟꯁꯥꯡꯁꯤꯕꯨ ꯑꯩ ꯎꯕꯗꯅ ꯑꯗꯨꯝ ꯇꯜꯂꯦ ꯆꯥꯕꯒꯁꯨ ꯂꯥꯏꯔꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯅꯪꯅꯅꯦ ꯄꯥꯡꯈꯣꯛ ꯆꯝꯊꯣꯡꯁꯦ ꯆꯥꯔꯕꯗꯤꯅꯦ ꯄꯥꯈꯪꯅꯤ ꯌꯥꯡꯅ ꯐꯥꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯅꯁꯛꯅ ꯇꯧꯕꯗꯣ ꯄꯨꯛ ꯄꯨꯛ ꯂꯥꯎꯅ ꯐꯖꯒꯗꯧꯔꯤꯕꯅꯤ ꯃꯤꯒ ꯐꯨꯅꯕꯗꯅꯦ ꯃꯤꯅꯒ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯤ ꯄꯥꯡꯒꯜ ꯀꯟꯒꯗꯧꯔꯤꯕꯅꯤ ꯑꯄꯪꯕꯁꯤꯗꯤ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇꯅꯦ ꯐꯅꯕꯒꯤ ꯍꯥꯏꯗꯨꯅꯅꯦ ꯏꯪꯈꯣꯜꯗꯒꯤ ꯂꯦꯜꯂꯒ ꯊꯣꯡꯉꯤꯕ ꯌꯦꯟꯁꯥꯡꯅꯤꯅꯦ ꯅꯪꯕꯨ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯆꯥꯊꯣ ꯑꯃꯨꯛꯇꯪ ꯆꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒꯒꯤꯅꯦ ꯅꯪ ꯀꯌꯥ ꯌꯥꯡꯅ ꯄꯥꯈꯪ ꯐꯥꯏ ꯌꯦꯡꯉꯨ ꯅꯁꯥꯒꯗꯣ ꯏꯁꯁꯦ ꯄꯥꯝꯕꯣꯝꯒꯗꯣ ꯁꯦ ꯃꯤꯅ ꯊꯥꯡꯒꯠꯄ ꯉꯝꯃꯣꯏꯗꯣꯏꯕꯅꯤ ꯑꯝꯇꯪ ꯆꯥꯗꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯃꯔꯝ ꯃꯣꯛꯄꯅꯤꯅꯦ ꯏꯆꯥ ꯅꯤꯄꯥ ꯅꯪꯕꯨ ꯑꯋꯣꯏꯕꯒꯤꯔꯣ ꯏꯃꯥ ꯑꯩ ꯑꯁꯤ ꯆꯥꯔꯕꯗꯤ ꯌꯥꯡꯅ ꯄꯥꯈꯪ ꯐꯥꯗꯣꯏꯔꯣ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯃꯌꯥꯡ ꯀꯪꯉꯤꯁꯦ ꯂꯣꯏꯅ ꯅꯣꯏꯗꯣꯏꯔꯣ ꯅꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯏꯃꯥꯅꯅꯦ ꯏꯟꯁꯥꯡꯁꯦ ꯆꯥꯎꯋꯦꯗꯅ ꯊꯣꯡꯉꯤꯕꯅꯤ ꯅꯣꯏ ꯕꯕꯥꯁꯨꯅꯦ ꯍꯛꯆꯥꯡꯗꯣ ꯁꯣꯟꯕꯗꯣ ꯑꯁꯤ ꯆꯥꯔꯕꯗꯤ ꯌꯥꯡꯅꯅꯦ ꯐꯒꯗꯧꯔꯤꯕꯅꯤ ꯆꯥꯔꯣ ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯃꯛ ꯆꯥꯊꯣꯛꯀꯦ ꯑꯃꯠꯇ ꯂꯦꯝꯍꯟꯗꯅ ꯍꯧꯖꯤꯛꯃꯛ ꯆꯥꯒꯦ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯂꯣꯏꯅꯦ ꯍꯥꯎꯏꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯁꯥꯁꯦ ꯊꯦꯝꯗꯨꯅ ꯍꯦꯛ ꯅꯝꯅ ꯑꯩꯅ ꯄꯤꯖꯩꯗꯀꯣ ꯍꯣꯏꯗꯤ ꯍꯥꯏ ꯂꯂꯤꯇꯥ ꯑꯝꯇꯪ ꯊꯣꯔꯛꯎꯅꯦ ꯇꯥꯔꯕꯗꯤ ꯏꯅꯦ ꯋꯥ ꯑꯝꯇꯪ ꯍꯥꯏꯒꯦꯅꯦ ꯑꯩꯃ ꯏꯅꯦ ꯃꯄꯥꯟꯗ ꯂꯦꯞꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯨꯡꯗ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯏꯅꯦ ꯌꯥꯔꯅꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯁꯥ ꯉꯝꯗꯕꯗ ꯅꯪꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝ ꯃꯌꯥꯝꯗꯣ ꯈꯔ ꯇꯧꯅ ꯁꯤꯡꯗꯣꯛ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯊꯣꯏꯁꯨ ꯑꯃꯠꯇ ꯄꯤꯗꯦ ꯇꯧꯔꯤꯕ ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯧꯅꯕ ꯂꯥꯛꯄꯗꯣ ꯋꯥꯏꯅꯤ ꯅꯪꯕꯨ ꯄꯩꯁా ꯂꯧꯔꯝꯗꯥꯏꯗꯩ ꯅꯪꯁꯨꯅꯦ ꯅꯈ꯭ꯋꯥꯡꯗ ꯐꯤ ꯂꯥꯛꯁꯟꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤꯗꯣ ꯑꯗꯣ ꯄꯩꯁా ꯄꯤꯊꯣꯛꯑꯝꯗꯥꯏꯗ ꯃꯁꯛ ꯐꯥꯎꯕ ꯎꯠꯇꯦ ꯑꯩꯅ ꯅꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯅ ꯄꯩꯁꯥꯗꯣ ꯊꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯀꯔꯤꯅꯣ ꯅꯪꯁꯨ ꯈꯔ ꯚꯥꯞ ꯇꯥꯅꯁꯤ ꯏꯅꯦꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯍꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯣ ꯏꯅꯦꯁꯨ ꯋꯥꯏꯅꯦ ꯌꯥꯔꯕꯗꯤꯅꯦ ꯄꯩꯁꯥꯗꯣ ꯈꯔ ꯄꯤꯊꯣꯛꯅꯕꯒꯤ ꯇꯧꯋꯣ ꯈꯔꯅꯦ ꯑꯗꯨꯝꯅ ꯄꯤꯊꯣꯔꯛꯑꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯀꯣꯝꯃꯤꯗꯅ
ꯌꯥꯔꯕꯗꯤ ꯄꯩꯁꯥꯗꯣ ꯈꯔ ꯄꯤꯊꯣꯛꯅꯕꯒꯤ ꯇꯧ ꯑꯩꯅꯦ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯇꯜꯂꯤꯀꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯦꯍꯦ ꯈꯪꯗꯦꯅꯦ ꯃꯤꯒꯤ ꯃꯔꯜꯁꯤꯕꯨꯅꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯕ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯀꯣꯛꯗꯨꯝ ꯁꯥꯏꯗ ꯇꯧꯔꯤꯁꯦ ꯑꯩ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯃꯥꯡꯒꯣꯟꯁꯤꯒꯤ ꯙꯥꯔꯤꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯕꯣ ꯅꯆꯥ ꯅꯤꯄꯥꯗꯤ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯈ꯭ꯔꯕ꯭ꯔꯅꯦ ꯑꯁ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯃꯤꯒꯤ ꯃꯔꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯅ ꯂꯩꯔꯕꯅꯤꯅꯅꯦ ꯊꯧꯕ ꯂꯥꯛꯄ ꯍꯣꯠꯅꯕꯗ ꯉꯥꯡꯉꯝꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯂꯪꯈꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯣꯏ ꯕꯕꯥ ꯑꯗꯣ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯄꯩꯁꯥꯗꯣ ꯄꯨꯔꯛꯑꯕ꯭ꯔꯣ ꯐꯪꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯂꯨꯄꯥ 500 ꯈꯛ ꯐꯪꯉꯩ ꯑꯗꯨꯗꯤꯅꯦ ꯗꯨꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯤꯅꯣ ꯑꯋꯥꯠꯄ ꯈꯔ ꯂꯧꯒꯦ ꯇꯧꯕꯗ ꯕꯥꯀꯤꯁꯤꯡꯗꯨ ꯀꯛꯁꯟꯅꯕꯗ ꯄꯩꯁꯥꯗꯣ ꯑꯃꯠꯇ ꯂꯦꯝꯍꯧꯗꯔꯦꯅꯦ ꯀꯌꯥꯁꯨ ꯐꯠꯇꯦ ꯑꯩꯅ ꯄꯩꯁꯥꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯧꯔꯣ ꯉꯁꯤꯒꯤ ꯈꯔ ꯄꯤꯁꯜꯂꯒ ꯑꯋꯥꯠꯄ ꯄꯣꯠꯆꯩꯗꯣ ꯄꯤꯌꯨ ꯍꯥꯏꯕꯒ ꯌꯥꯗꯦꯅꯦ ꯑꯋꯥꯕ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯃꯤ ꯍꯥꯏꯕꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯑꯩꯅ ꯀꯜꯂꯤꯉꯩꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨꯅꯤ ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯦꯅꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯒꯦ ꯅꯆꯥ ꯅꯤꯄꯥꯗꯨꯕꯨ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯉꯨ ꯍꯥꯏꯕꯗꯨꯕꯨ ꯊꯣꯡꯅ ꯄꯤꯖꯈ꯭ꯔꯕ꯭ꯔꯅꯦ ꯅꯪꯁꯨꯅꯦ ꯋꯥꯔꯦꯗꯣ ꯀꯔꯝ ꯇꯧꯅꯤ ꯍꯛꯆꯥꯡꯁꯤꯅ ꯍꯥꯟꯅꯗꯧꯅ ꯀꯟꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨꯅꯦ ꯈꯪꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦꯗ ꯂꯂꯤꯇꯥ ꯀꯣꯛꯗꯨꯝ ꯁꯥꯏꯗ ꯐꯔꯦꯗ ꯃꯣꯏ ꯕꯕꯥ ꯌꯥꯝꯅꯁꯨ ꯈꯟꯖꯟꯕꯤꯔꯨꯔꯅꯨ ꯍꯛꯆꯥꯡꯗꯣ ꯐꯔꯛꯄꯇ ꯉꯥꯏꯔꯤꯗꯨꯒ ꯑꯃꯨꯛꯅꯦ ꯍꯛꯆꯥꯡꯗꯣ ꯁꯣꯟꯊꯔꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯨꯅ ꯐꯅꯕꯒꯤ ꯍꯣꯠꯅꯁꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯁꯦ ꯃꯥꯌꯣꯛꯅꯗꯨꯅ ꯆꯠꯀꯗꯕꯅꯤ ꯑꯁꯨꯝ ꯊꯥꯁꯤ ꯑꯣꯏꯅ ꯂꯩꯔꯗꯔꯣ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯔꯅꯤꯃꯥ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯏꯇꯩ ꯏꯅꯥꯎ ꯆꯪꯗꯨꯅꯅꯦ ꯃꯤꯒꯤ ꯃꯔꯜꯗꯣ ꯁꯤꯡꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯒ ꯂꯣꯏꯔꯁꯦ ꯑꯗꯨꯝꯅꯅꯦ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯇꯝꯃꯨꯂꯦ ꯂꯥꯎ ꯂꯥꯎ ꯆꯥꯛꯇꯣ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯏꯆꯥ ꯅꯤꯄꯥꯗꯤꯅꯦ ꯆꯥꯛꯀ ꯍꯥꯎꯅ ꯆꯥꯈ꯭ꯔ ꯌꯥꯅꯤ ꯕꯕꯥ ꯑꯩꯗꯤꯅꯦ ꯏꯃꯥꯅꯅꯦ ꯄꯥꯡꯈꯣꯛ ꯆꯝꯊꯣꯡ ꯇꯧꯏ ꯀꯌꯥ ꯍꯥꯎꯋꯤ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯏꯃꯥꯗ ꯑꯩꯅꯅꯦ ꯑꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯣꯡꯉꯨ ꯍꯥꯏꯕ ꯏꯟꯁꯥꯡꯒ ꯆꯥꯔꯕꯗꯤ ꯑꯩꯅ ꯌꯥꯡꯅ ꯄꯥꯈꯪ ꯐꯥꯔꯅꯤ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯪꯕ꯭ꯔ ꯕꯕꯥꯁꯨꯅꯦ ꯍꯛꯆꯥꯡꯗꯣ ꯐꯅꯕꯒꯤ ꯆꯥꯎꯀꯣ ꯅꯆꯥ ꯅꯤꯄꯥꯗ ꯑꯩꯅꯅꯦ ꯊꯦꯝꯗꯨꯅꯅꯦ ꯄꯤꯖꯈ꯭ꯔꯕꯅꯤ ꯀꯅꯥꯅꯣꯅꯦ ꯃꯄꯥꯟꯗ ꯀꯧꯔꯤꯁꯤꯕꯣ ꯀꯅꯥ ꯑꯣꯏꯔꯤ ꯌꯥꯅꯣ ꯏꯕꯦꯝꯃ ꯑꯃꯨꯛꯇꯪ ꯊꯣꯔꯛꯎꯅꯦ ꯏꯕꯦꯝꯃ ꯏꯃꯥꯅꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦꯍꯦ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯆꯥꯈꯤꯒꯦꯅꯦꯍꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦꯅꯦꯍꯦ ꯍꯩꯃꯥ ꯆꯥꯛꯇꯤ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯄꯤꯖꯈ꯭ꯔꯒꯦ ꯏꯃꯥꯁꯦ ꯌꯥꯝꯅ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯤ ꯏꯃꯥ ꯂꯥꯎ ꯂꯥꯎ ꯏꯃꯨꯡꯗꯅꯦ ꯆꯪꯉꯒꯅꯦ ꯆꯥꯛꯇꯣ ꯆꯥꯎꯔꯁꯤ ꯏꯃꯥꯒꯤꯗꯃꯛꯇꯗꯤꯅꯦ ꯅꯆꯥ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯂꯩꯗ ꯂꯥꯎ ꯂꯥꯎ ꯆꯥꯛꯇꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯎꯔꯁꯤ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯆꯥꯅꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯁꯔꯨꯛꯇꯣ ꯑꯩ ꯈꯥꯏꯗꯣꯛꯂꯒꯦ ꯂꯥꯎ ꯂꯥꯎ ꯆꯥꯎꯔꯁꯤꯀꯣ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯏꯃꯥ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯂꯤꯇꯥ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯁꯟꯗꯨꯅ ꯃꯥꯅ ꯆꯥꯒꯗꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯖꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯈꯤꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯂꯤꯇꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯕꯨꯛ ꯊꯟꯅ ꯆꯥꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯈꯤꯔꯝꯃꯤ ꯂꯂꯤꯇꯥꯒꯤ ꯁꯦꯕꯥ ꯑꯗꯨꯒ ꯄꯦꯜꯂꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯂꯤꯇꯥꯗ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅ ꯉꯁꯤ ꯏꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕꯒꯤꯗꯃꯛꯇ ꯏꯆꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯏꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ ꯏꯃꯥꯅꯦ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁ ꯏꯃꯥ ꯑꯁꯤꯅꯅꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯕꯁꯤ ꯎꯔꯒꯅꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗꯀꯣ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯃꯨꯛ ꯂꯂꯤꯇꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯂꯤꯇꯥꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯍꯥꯟꯅꯗꯧꯅ ꯅꯤꯡꯊꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯈꯤꯔꯝꯃꯤ ꯃꯁꯥꯒꯤ ꯂꯩꯇꯕ ꯀꯌా ꯑꯗꯨ ꯂꯣꯏꯅ ꯊꯝꯂꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯕꯨꯛ ꯄꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯃꯃꯥꯇ ꯃꯃꯥꯗꯧꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯍꯥꯏ ꯃꯃꯥ ꯉꯔꯥꯡ ꯂꯐꯣꯏ ꯈꯔ ꯍꯦꯛꯄꯗꯣ ꯏꯃꯥ ꯑꯁꯤꯗ ꯑꯝꯇꯪ ꯄꯤꯕꯤꯈꯣꯅꯦ ꯂꯐꯣꯏ ꯂꯐꯥꯡꯗꯨꯃꯅꯦ ꯏꯃꯥꯗꯨꯒ ꯍꯥꯞꯄꯤꯈꯣ ꯆꯠꯂꯣꯅꯦ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤꯅꯦ ꯅꯪꯕꯨ ꯆꯠꯂꯣ ꯂꯐꯣꯏ ꯂꯐꯥꯡꯗꯣ ꯏꯃꯥꯗꯣ ꯄꯤꯕꯤꯈꯣ ꯁꯨꯝꯅ
ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒ ꯍꯦꯛꯄ ꯂꯐꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯈꯤꯅꯕ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯤꯟꯊꯣꯛꯇꯨꯅ ꯂꯐꯣꯏ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯩꯃꯥ ꯀꯌꯥ ꯌꯥꯡꯂꯤꯅꯣꯅꯦ, ꯃꯥꯅ ꯊꯣꯛꯈꯤꯕꯒ ꯑꯩꯁꯨ ꯇꯥꯟꯅꯔꯤꯕꯅꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯡꯅ ꯆꯠꯈ꯭ꯔꯦꯗꯀꯣ꯫ ꯃꯇꯝ ꯈꯔꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯂꯤꯇꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯇꯣꯏꯅ ꯇꯣꯏꯅ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯥꯛꯇꯕꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯂꯂꯤꯇꯥ ꯑꯗꯨꯅ ꯀꯩꯗꯧꯔꯕ ꯌꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯛꯇꯕ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯂꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ꯫ ꯂꯂꯤꯇꯥ ꯑꯗꯨ ꯇꯨꯝꯗꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯗꯀꯣ, ꯏꯃꯥ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯤ, ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯂꯂꯤꯇꯥ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯂꯤꯇꯥ ꯑꯗꯨꯁꯨ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨꯅ ꯇꯨꯝꯊꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯂꯤꯇꯥꯒꯤ ꯃꯪꯗ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯂꯤꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯩꯃꯥ ꯏꯃꯥ, ꯑꯩꯗꯤ ꯅꯪꯁꯦ ꯀꯩꯗꯧꯔꯕꯣꯏ ꯈꯟꯗꯨꯅꯅꯦ ꯅꯨꯡꯁꯥ ꯊꯤꯔꯨꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯇ꯭ꯔꯤꯗꯤ? ꯅꯍꯥꯟ ꯃꯈꯩ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯏꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯩꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ꯫ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤꯅꯦ ꯏꯃꯥꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯇ꯭ꯔꯤꯗꯨꯕꯣ? ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ? ꯏꯕꯦꯝꯃꯒꯤ ꯁꯦꯕꯥꯗ ꯏꯃꯥꯗꯤ ꯄꯦꯜꯂꯦꯅꯦ꯫ ꯅꯪꯅ ꯈꯜꯂꯤꯕ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯒꯦ? ꯑꯩꯁꯦ ꯃꯁꯛ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯀꯗꯥꯏꯗꯁꯨ ꯂꯥꯞꯅ ꯆꯠꯇꯦ, ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩ, ꯅꯪꯅ ꯎꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯂꯟ ꯆꯦꯜꯂꯤꯕ ꯏꯃꯥꯅꯤ꯫ ꯏꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ꯫ ꯅꯪꯒꯤ ꯂꯩꯇꯕ ꯆꯥꯒꯗꯕ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎꯕ ꯏꯃꯥꯗ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯕꯗꯨ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ꯫ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒꯤ ꯑꯁꯦꯡꯕꯗꯣ ꯅꯪꯉꯣꯟꯗ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯎꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ꯫ ꯑꯩ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯀꯅꯥ ꯃꯕꯨꯛ ꯁꯦꯡꯕ ꯂꯩ, ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯤꯕꯤ ꯂꯟ ꯆꯦꯟꯕꯤ ꯏꯃꯥꯅꯤ꯫ ꯏꯆꯥꯒꯤ ꯁꯦꯕꯥꯗ ꯏꯃꯥ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯏꯃꯥ ꯂꯩꯅ ꯋꯥꯒꯗꯧꯔꯤꯕꯅꯣ? ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯪꯗ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨ ꯃꯪꯗ ꯇꯧꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯋꯣꯏꯕꯒꯨꯝꯅ ꯇꯥꯏꯕꯪꯗꯁꯨ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯃꯪꯐꯥꯎꯅꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨꯒꯤ ꯀꯟꯅ ꯀꯧꯕ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯨꯒ ꯂꯂꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯂꯂꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯒ ꯂꯂꯤꯇꯥ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯀꯅꯥꯅꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯍꯪꯕꯗ ꯂꯂꯤꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯪꯗ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯇꯥꯛꯂꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ, ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯑꯃꯠꯇ ꯈꯥꯛꯇꯨꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅꯅꯦ ꯑꯩꯒꯤ ꯃꯪꯗ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯤꯕ ꯏꯃꯥꯗꯣ ꯑꯆꯝꯕ ꯏꯃꯥ ꯅꯠꯇꯦ, ꯃꯗꯨꯗꯤ ꯂꯟ ꯆꯦꯟꯕꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯂꯂꯤꯇꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯈꯣꯡ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯂꯤꯇꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯍꯥꯏꯔꯤꯕꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯦꯞꯄꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯆꯐꯨ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨ ꯎꯕꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯆꯐꯨꯅꯤꯅꯦꯍꯦ! ꯏꯃꯥ ꯑꯗꯨꯅ ꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕꯗ ꯑꯋꯣꯏꯕ ꯑꯣꯏꯔꯦꯀꯣ꯫
Kari tawrabagine Lalita nangna aduk kana kawridubu nongalakpasiga amuktang yengbiyo. Sumang mayay isda layriba sapu ase yengu. Sana na pikthalaba sanagi sapu ase amuktang yengbiyo haibani. Mato asum tawduna Chenbi Lairembi aduna Lalita gi mangda laktuna Lalita gi awaba pumba koksarasanu haina hairamba adu sanagi sapu adu pirami. Mato asum tawduna Lalita amadi Mangol Chau makoi ani adu Lairembi aduna makoi gi seba aduga peladuna sanagi sapu adu pirami. Sanagi sapu adu panglabadagi tungda Lalita amadi Mangol Chau makoi ani adu nungaina punsi adu lenkirami.